Ngasi numida waram phongkiba tungan Manipuri siphongsing amasum thokiba thawdo wathoksingdagi maruibi ipausing miyamna thamjagi ahanbada bosemna lawba sei sigi class 10 exam hokre ahobu numita center kayadagi note sing phugatkre ahumna tanthokre Board of Secondary Education Manipurna lawba sei sigi oiba class 10 gi examination ngasidagi hokre nataba pambai siznaramba mahiroi ahumna tanthokre Parikya Hazagada School Taraga Mapangi Mahiroi, Maudraga Taru, School Authorities in a form Philip Tahulam Dabagi, Parikya Thaba Pankitre. Ngasi Ahobunumita, Tuan exam center Krada Mahiroi Singna, Parks and Nataba Pambai says in Naramatang Kibagaloidana, Wangamasum Pakum Sapsana Yauban Not Chingna, Manipur youth and students na Pakatre. Ngasi Ahobunumita, Tuan center and the Ginataba Pambai says in Naramba Mahiroi Ahum Tandokre. Upon Mahiroi. Lising kuntraga nipanga samaga kunga trena saruk yadun sa thariba parikya sigi ngasi ahoba numita English subject hoki bosem na parikya si mapungpa na pangthokna bala khotkiba khongthangi saruk am oina parikya thariba mahiroi singna ayuk pung nipan makai phawgi manungda exam center singda yarokna bakhan khibagi matungina mahiroi singi mama mapa singna mahiroi singbu ayuk pung nipan makai phawgi manungda exam center yauna thina bokhona bada imphal gi tungan maru ebe lambi singda traffic exam thona khi board ki mekedi gi pi ki paukta ki matungina exam center singda tariba invigilator singna madi oc singna parikya thagada mahiroi singni school gi gate manakta body search tawraba matungda mathau taba pulam khaktamak mahiroi singna pahalaga exam center ga thajinki ayuk pung mapan makhai gi matungda lakpa mahiroi sing parikya thabi yaro hena phongdokrabasu ngasi khaki oina di thengna lakpa mahiroi sing changan ki hairi Amaramna Board of Secondary Education Manipur gi Controller of Examination L Mangi na Thadurakiba Sirolamana ngasi parikya ahobu numita MG Evergreens High School Palel gi center na taba pambai sajinaramadi board ki flying squad team na faraba mahiroi ani parikya gi tanthokre mahiroi ani dugi roll number na mathangshina 15877 amadi 15860 ni aduga Ideal School Palel gi center de gi mahiroi amatan toki hairiba mahiroi edugi roll number na 15582 ni hairi sairaksida Manipur Youth and Student Unions maisuna tungan exam center sing the koina satuna matokram na exam pangthoklibagi haning sinki yengsin khongsat adugi saruk ama oina Thabal district ki manungsana leiba Lilong Higher Secondary School Islamic English Khangabo Higher Secondary School Sangayumpam High School amadi Wangjing High School gi center sing the satuna yengsin kre haina Union gi Assistant Publicity Secretary Muktar Yungkhaibun phungdorakre ngasi paumi sing unaba ma da mak na haki ngasi yengsin gi school ayam da mahiroi singna nataba pambai sejnar ba thengna khangabo high school yoina penadaba kya ma thengna ki khongbal sian ma mi kya ma leram ki union gi mute singna school adu gi toilet manak gi note kya fukat pangam ki hairiba note sing adu da ngasi thokliba english subject ki wang amadi pahong sing chapsana yoramba ayam na thengna ki thagalaba note sing adu school gi oja singna mai thadun mangan ki Karamana Union gi miyoi singa puraki oidam liba phiba misina takpadi wang amasum pakhum sapsana yawban note sing phugat pangam liba sinadi wangse hana lik oirabara habigi singnaba leire hari mangna haki khangabo higher secondary school gi oinasu mahiru ayamana nataba pambai sizinara mathengna amadi note kya amasu phugat pangam ki hiramasi gi matangna bosem gi makedigi thigat piyo amadi exam center adugi mathau tawriba singna mathau ningthina tawribara haibadu sumari lenaba singna yengsinbiyu haki Ngasidagi hauduna mathang tha April gi ahum phawba sathagadaba metric exam asida Senapati district ki oina tungan ba center tareta punna mahiroi listing amaga sanipan ga marfuga taruna parikha thari exam asida nataba pambai sejinadana ba mari lenaba officials na academic section laukhat ki loinana security personnel invigilator sing su mahiroi sing muning thina sek tawduna mahiroi edu exam center sangan ki exam asiga mari lenana district asigi ZEO gi official as Solomon RK Racing gi mekedi gi exam si English na ayat apan yauduna pangtokna ba ZEO gi mekedi gi akan section tharang lokale haki amaronda Senapati district leiriba mahiroi loop Senapati district students association gi masa oiriba Mau student unions Maram student unions amadi Paumai Naga student union na exam center sing the koina satunu yengsin ki hari
Urkhol amasum Kamjong district ki oinasu apunba exam center tarada punna mahairoi lising ani ga sumni ga humpu ga tarena exam thari masigi manung Urkhol gi oina exam center tareta punna mahairoi lising amaga satruk ko humdraga ni thoe duga Kamjong gi oina center ahumda punna mahairoi sahunga maudraga mangana exam thaki ngasi ahoba numit exam center singa sida pamdaba थोक्तनाबा सिक्योरिटी की अकनम सेक्शन थरम लोखी लोइनना सेंटर सिंग सिदना तब पांबै सेजनदुना एग्जाम थरम माहिरोइ सिंग यावरमबगी पाउ लेखिदे हाइदेनसु पाउसिन मखाताना फोंदरकली तेंतकना पाउजल पाउसीदिगे तो पाउमना क्वेश्चन लीक ओइरब्रा हाइबदु यengsinbiyu माइसु पाउजल पाउसीतना सुमना फोंगली नाहामति माहिरोइ सिंग अपुनबा लुप माइसुना अंगांग फगरहनसी यूथ अमति माहिरोइ कनसी हाइबगी पन्नमना क्लास 10 की सब्जेक्ट इंग्लिश थोकपा आहानम नुमिता माइसुगी टीम अहुम थोकना यengsinbisaki खोंगसत अदुदा लिलोंग हायर सेकेंडरी स्कूल इस्लामिक इंग्लिश स्कूल खंगाबो हायर सेकेंडरी स्कूल संगायुमफम हाई स्कूल अमदी वांगजिंग हाई स्कूल की ओइना कॉफी अमदी नोट तौबक थेनकी टॉयलेट असु नोट माइक्रो कयामा लेरम थेनकी माइसुगी असिस्टेंट पब्लिसिटी सेक्रेटरी न फोंदोरकपदा खंगाबो हायर सेकेंडरी स्कूल की ओइनादी पेंदब क्या अमा थेंगनरकी सेंटर असि की ओइना लेबक थीबदी माहिरोइ सिंगिदमा पंगबान चेनबा थमलब्रा मतौक्रमना प्लास्टिक पॉलिथीन दा आंसर मार्क तौरगा कया अमा टॉयलेट थेंगनकी माइसुगी टीमना संगसिंदुना प्लास्टिक पॉलिथीन खुल्लगा येंगलुबदा आंसर ngaktoirangki नोट सिंगदु ओजा सिंगना लौरगा अयाम्बना मैथादोखी खरा अमना माइसुगी फ्लाइंग स्क्वाड न पुरखी फारब नोट सिंगदु सीरियल कायदना यावरिबसी मांगजोंना क्वेश्चन लीक ओइब्रा हाइबदु बोसेम थिगत पियो मदि स्कूल अदुगी ओसी एओसी एसआई अमदि इनविजिलेटर सिंगनसु मतौक्रमना थोखिबनो हाइबदु यengsinbiyu हाइना मरि लेनबसिंगदा खंगलकली हाइना पाउसना पलकली अतोप पाउमना गाड़ी हुरान बफारे ngara nungthil pung 12 gi minute kullom taba matamda Thobal district police ki kangbu amana miyoy ama huranduna purakpa registration number yaudaba Royal Enfield bullet amaga konana fare faraba miyoy du gi mamingna kaisam naub elai sanjit sai kuntraga mari apo K Kumar kawi yeripok laimanai dagin haidi अतोप पावमना चीफ मिनिस्टर ना थौबु ओइदुना प्रोजेक्ट क्या लोइसिनना बुवा खनखरे मणिपुर लेंगना हौजे हौजे लमदमसिगी तुंगान तुंगान मफम सिंगना पाइखलिबा प्रोजेक्ट सिंग अमसुम सकथौरांगी थबक सिंग मपुंग फाना लोइसिननाबा ngasi चीफ मिनिस्टर एन बेरेना तुंगान तुंगान मरि लेनबा लोइसंग सिंग ऑफिशियल सिंग कौदुना तंकक नाइना वा खनखरे चीफ मिनिस्टर ऑफिस ता ngasi अहान बोइना सीएम ना सियो लौदुना MLMC की हाई लेवल मैनेजमेंट कमिटी की मियुत सिंग यावना मिफम पांगदोखरे मिफम अदुदा हौजी हौजिक लेंगना संगाइथेल सेंगबलिबा ओलंपिक पार्क हैंगांगी मर्जिंग पोलो कॉम्प्लेक्स NIA हेडक्वार्टर अमदी संगाई एथनिक पार्क यावना अतै प्रोजेक्ट सिंग अपीबा मतमगी मनुंग लोइसिननाबा मसुम रेनोवेशन तौनबु वाखनकी हाइदि मदुगी मतुंग लमदमसिगी ओइना लंबी थोंग थबक फंगद्रिबा नहा सिंग थबक पीबा मदि मतौक्रमना बिजनेस तौबा मियोय सिंग मसिंग हेंगत हनगदगी हाइबिगी मतंगदा तुंगान तुंगान लोइसंगी मिहुत सिंग यावना वा खनखिबगा लोइनना हौजिक लेगांगना पाइखलिबा थौरांग सिंगी मतंगदा स्लाइड सिंग कापथोक्तुना खननैनखि हाइदि अमरोमदा लौकताक डाउन स्ट्रीम प्रोजेक्ट की मतंगनासु ऑफिशियल सिंग यावबा मिफम अमसु पांगथोखरे मिफम अदुना लमदमसिगी ओइबा मई पुथोकपा ngamnaba पाइखलिबा प्रोजेक्ट असि मतौक्रमना मपुंग फहनगदगी हाइबा खनखि मिफमदुना चीफ मिनिस्टर लमदमसिगी ओइना मपुंग फाना मई पुथोकपा ngamdabana मपानदगी मई लेदुना लाक्लिबा असि कोगननबा थबक पाइखनबसु ऑफिशियल सिंगदा पाउताक पिखियनसु पाउसना पल्ली मखासा थरक पोइना तु पावमना ममा मसा युमदगी थोखिबदगी हंजिलक्तरे इम्फाल वेस्ट डिस्ट्रिक्ट की लमदेंग मखालेकाय लमसांगदा लैबा सिंगांगबम राजेन सई हुमफुगो हुमदो अपokpa CS जिलांगमगी मसानुपी अमदी मसुनुपी सलिबा था सिगी तरागा मरिगी नुमिदांग वैरम पुंग मंगागा मखाइरम ताबा मतमदा मयुमदगी थोखिबदगी थीबा खंगदना लैरि हाइदि थीबा खंगदना लैरिबा मसानुपी अदुगी ममिंगना अयेकपम ओंबी सिंगांग गंगालेंबी देवी सई कुंथ्रागा हुमदोय मपुरोइबा ए स्टेफेन कवि मदुगी सही मरिरोम तंगाइरिबी मसुनुपी अदुगी ममिंगना अयेकपम सिंखैंगान कवि मखोयना युमदगी थोखिबा मतमदा माकी मसानुपीना असंगमा मसुगी फुरिट अमा लिखी अदुम अमसुम मार्क फिट 5.4 वांगी ममाई सांगी मसम तेली मसानो एदुगा मसुनुपीना असंगबा स्वेटर अमदी असंगबा मसुम अंगौबा मसुगी खोंग्राव मसेटकी माकी मसुनुपी असि सौराकना फिट 2.5 रोंग वांगी मसम तेली ममाई सांगी मसा पाई हाइदि युमदगी थोखिबा मतमदा उहौबा मियोइसिंगना पाउदमलकपगी मतुंगिना थीबा खंगदना लैरिबा माकी मसानुपी अमदी मसुनुपी हाइंगांग लेकाइदा लैबा थिंगुजम प्रोपिन से कुनगोमदे अपक्प इनाउ सकौबा मियोय अमगा अंगौबा मसुगी मरुति सुबि अमदा बिष्णुपुर रोमदा सखिबु उहौवे हाइदि
ꯃꯈꯣꯏꯅ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕ ꯃꯔꯨꯇꯤ ꯁ꯭ꯋꯤꯞ ꯑꯗꯨꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔꯅ MN01AS273 ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯕꯗꯤ ꯂꯝꯁꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯄꯤꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯃꯍꯩꯔꯣꯏ ꯆꯥꯝꯃ MBBS ꯇꯝꯅꯕ ꯃꯤꯡ ꯆꯟꯕꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕ ꯁ꯭ꯔꯤꯃꯟꯇ ꯁꯪꯀꯔꯗꯦꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯍꯦꯜꯊ ꯁꯥꯏꯟꯁꯦꯁꯀꯤ ꯃꯈꯥꯗ ꯅꯧꯅ ꯍꯥꯡꯗꯣꯛꯈꯤꯕ ꯅꯥꯜꯕꯥꯔꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯑꯦꯀꯥꯗꯃꯤꯛ ꯏꯌꯔ 2023-2024ꯒꯤ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯃꯦꯗꯤꯀꯦꯜ ꯀꯃꯤꯁꯟ NMCꯅ ꯃꯍꯩꯔꯣꯏ ꯆꯥꯝꯃ MBBS ꯇꯝꯅꯕ ꯃꯤꯡ ꯆꯟꯕꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯁꯤꯅ ꯍꯥꯏ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯇ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯑꯣꯏꯅ NMCꯒꯤ ꯃꯦꯗꯤꯀꯦꯜ ꯑꯦꯁꯦꯁꯃꯦꯟ ꯑꯦꯟ ꯔꯦꯇꯤꯡ ꯕꯣꯔꯗꯅ ꯄꯤꯕ ꯑꯦꯁꯦꯁꯃꯦꯟ ꯔꯤꯄꯣꯔꯠ ꯑꯗꯨ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯃꯤꯡ ꯆꯟꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯈꯤꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯑꯁꯤꯗ ꯂꯦꯕꯣꯔꯦꯇꯔꯤ, ꯍꯣꯁꯇꯦꯜ, ꯂꯥꯏꯕ꯭ꯔꯦꯔꯤ, ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯑꯣꯏꯕꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯔꯦꯁꯤꯗꯦꯟꯁ, ꯇ꯭ꯌꯨꯇꯔ, ꯅꯔꯁꯤꯡ ꯑꯃꯁꯨꯡ ꯄꯦꯔꯥꯃꯦꯗꯤꯀꯦꯜ ꯁ꯭ꯇꯥꯐ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃꯁꯨ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯤꯑꯣꯏ ꯑꯃ ꯀꯥꯅꯤ ꯑꯃꯗꯤ ꯄꯣꯄꯤ ꯃꯔꯨꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯪꯁꯤꯜꯂꯤꯕ ꯋꯥꯔꯣꯜ ꯗ꯭ꯔꯒꯀꯤ ꯂꯟꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯃꯤꯑꯣꯏ ꯑꯃ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯀꯥꯅꯤ ꯑꯃꯗꯤ ꯄꯣꯄꯤ ꯃꯔꯨꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯂꯦꯟꯐꯥꯏ ꯈꯨꯜꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯐꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯧꯅꯦꯜꯖꯪ ꯈꯨꯜꯗꯒꯤ ꯍꯧꯖꯤꯛꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁꯣꯂꯦꯝꯐꯥꯏꯗ ꯂꯩꯕ ꯖꯝꯄꯥ ꯍꯥꯎꯀꯤꯞ ꯆꯍꯤ 83 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯖꯝꯈꯣꯊꯥꯡ ꯍꯥꯎꯀꯤꯞ ꯀꯧꯏ ꯍꯥꯏꯔꯤ꯫ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯗꯤ ꯐꯥꯔꯕ ꯖꯝꯄꯥ ꯍꯥꯎꯀꯤꯞꯀꯤ ꯏꯃꯨꯡꯗꯒꯤ ꯁꯪꯒꯣꯝ ꯑꯦꯚ꯭ꯔꯤꯗꯦ ꯄꯦꯀꯦꯠ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯊꯝꯂꯝꯕ ꯀꯅꯤ ꯒ꯭ꯔꯥꯝ 963, ꯑꯉꯧꯕ ꯃꯆꯨꯒꯤ ꯆꯦꯔꯪ ꯑꯃꯗ ꯍꯥꯞꯂꯝꯕ ꯀꯅꯤ ꯒ꯭ꯔꯥꯝ 1980 ꯑꯃꯗꯤ ꯄꯣꯄꯤ ꯃꯔꯨ KG 4.40ꯁꯨ ꯐꯒꯠꯄ ꯉꯝꯈꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ NDPS ꯑꯦꯛꯀꯤ ꯃꯈꯥꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯄꯨꯂꯤꯁꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯌꯥꯝꯂꯕ ꯌꯨ ꯐꯒꯠꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯥꯟꯗꯣ ꯑꯃꯗꯤ ꯂꯝꯐꯦꯜ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯉꯔꯥꯡ ꯑꯃꯗꯤ ꯉꯁꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯌꯥꯝꯂꯕ ꯌꯨꯉꯧ ꯑꯃꯗꯤ ꯌꯨꯉꯥꯡ ꯀꯌꯥ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 5:30 ꯇꯥꯕ ꯃꯇꯝꯗ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯆꯤꯡꯃꯩꯔꯣꯡꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯏꯟꯗꯤꯌꯟ ꯃꯦꯗ ꯐꯣꯔꯦꯟꯁ ꯂꯤꯀꯔ ꯕꯣꯇꯜ 63 ꯑꯃꯗꯤ ꯌꯨꯉꯧ ꯂꯤꯇꯔ 30 ꯗꯤꯄꯛ ꯕꯅꯤꯌꯥ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯐꯒꯠꯄ ꯉꯝꯂꯦ꯫ ꯗꯤꯄꯛ ꯕꯅꯤꯌꯥ ꯆꯍꯤ 93 ꯑꯄꯣꯛꯄ ꯍꯁꯇꯥ ꯕꯍꯥꯗꯨꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯇꯦꯔꯤꯕꯦꯔꯤꯗꯒꯤꯅꯤ꯫ ꯍꯧꯖꯤꯛ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ ꯑꯁꯥꯟꯕ ꯀꯥ ꯑꯃꯗ ꯂꯩꯕꯅꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒ ꯀꯣꯟꯅꯅ ꯑꯦꯛꯁꯥꯏꯖ ꯗꯤꯄꯥꯔꯠꯃꯦꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC N ꯏꯉꯣꯆꯥꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯅꯣꯔꯊ AOC ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯈꯨꯌꯥꯊꯣꯡꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯑꯈꯟꯅꯕ ꯌꯨꯒꯤ ꯗ꯭ꯔꯥꯏꯚ ꯆꯠꯊꯕꯗ ꯀꯦꯟ ꯕꯤꯌꯔ 194, ꯋꯦꯁꯀꯤ ꯕꯣꯇꯜ 83, ꯔꯝ ꯕꯣꯇꯜ 33 ꯑꯃꯗꯤ ꯌꯨꯉꯧ ꯂꯤꯇꯔ 40 ꯐꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯉꯔꯥꯡ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯥꯟꯗꯣꯒꯤ ꯀꯥꯡꯕꯨ ꯑꯃꯅꯁꯨ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯈꯨꯌꯥꯊꯣꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯏꯃꯣꯏꯅꯨ ꯁꯣꯞ ꯈꯨꯌꯥꯊꯣꯡ, ꯄꯤꯄꯜꯁ ꯁ꯭ꯇꯣꯔ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯈꯨꯌꯥꯊꯣꯡꯒꯤ ꯁꯨꯅꯤꯇꯥ ꯗꯨꯀꯥꯟꯗ ꯔꯦꯗ ꯆꯠꯊꯕꯗ ꯌꯥꯝꯂꯕ ꯌꯨꯉꯥ ꯑꯃꯗꯤ ꯌꯨꯉꯧꯁꯤꯡ ꯐꯒꯠꯄ ꯉꯝꯈꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯀꯥꯡꯄꯣꯛꯄꯤ IT ꯔꯣꯗꯇꯒꯤ ꯕꯤꯁꯥꯜ ꯊꯥꯄꯥ ꯆꯍꯤ 29 ꯑꯄꯣꯛꯄ ꯀꯨꯃꯥꯔ ꯊꯥꯄꯥ, ꯅꯝꯕꯣꯜ ꯒꯥꯏꯄꯨꯅꯝꯗꯒꯤ ꯔꯦꯃꯩ ꯑꯦꯂꯦꯛꯁ ꯆꯍꯤ 18 ꯑꯄꯣꯛꯄ ꯑꯈꯥꯝ ꯔꯦꯃꯩ ꯑꯃꯗꯤ ꯊꯥꯡꯃꯩꯕꯟꯒꯤ ꯁꯂꯥꯝ ꯇꯣꯝꯊꯤꯜ ꯆꯍꯤ 23 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ S ꯗꯤꯕꯦꯅꯤ꯫ ꯐꯒꯠꯂꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯝꯐꯦꯜꯒꯤ ꯑꯦꯛꯁꯥꯏꯖ ꯗꯤꯄꯥꯔꯠꯃꯦꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ CDO ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅꯁꯨ ꯁꯤꯡꯖꯃꯩ ꯆꯤꯉꯥꯝꯗ ꯆꯤꯉꯥꯝꯈꯥ ꯑꯃꯗꯤ ꯊꯣꯡꯖꯨꯗ ꯂꯩꯕ ꯁ꯭ꯇꯥꯔ ꯍꯣꯇꯦꯜ, AS ꯃꯤꯠ ꯁꯦꯟꯇꯔ, ꯃꯊꯦꯜ ꯃꯤꯠ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯊꯣꯡꯖꯨꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯅꯤꯗ ꯔꯦꯗ ꯆꯠꯊꯈꯤ꯫ ꯃꯗꯨꯗ ꯃꯤꯑꯣꯏ 5 ꯌꯥꯝꯂꯕ ꯌꯨꯉꯧ ꯑꯃꯗꯤ ꯌꯨꯉꯥꯡꯒ ꯀꯣꯟꯅꯅ ꯐꯒꯠꯄ ꯉꯝꯈꯤ꯫ ꯑꯗꯨꯒ CDO ꯀꯥꯡꯕꯨ ꯑꯗꯨꯅ ꯄꯣꯂꯣ ꯒ꯭ꯔꯥꯎꯟ ꯃꯅꯤꯡꯗ ꯂꯩꯕ ꯍꯣꯇꯦꯜ 5ꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯤꯑꯣꯏ 5 ꯌꯨꯉꯧ ꯑꯃꯗꯤ ꯌꯨꯉꯥꯡ ꯀꯌꯥꯒ ꯀꯣꯟꯅꯅ ꯐꯒꯠꯄ ꯉꯝꯈꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒ ꯀꯣꯟꯅꯅ ꯂꯝꯐꯦꯜ ꯑꯦꯛꯁꯥꯏꯖ ꯗꯤꯄꯥꯔꯠꯃꯦꯟꯗ ꯈꯨꯠꯁꯤꯟꯅꯈꯤꯁꯨ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯆꯥ ꯑꯊꯛꯀꯤ ꯂꯦꯕꯦꯜꯗ ꯃꯤꯇꯩ ꯃꯌꯦꯛꯅ ꯊꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕ ꯍꯧꯔꯦ꯫ ꯃꯤꯂꯜꯅ ꯃꯤꯇꯩ ꯃꯌꯦꯛ ꯆꯥꯎꯈꯠꯍꯟꯅꯕ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯈꯥ ꯇꯥꯅ ꯑꯆꯥ ꯑꯊꯛꯀꯤ ꯂꯦꯕꯦꯜꯗꯁꯨ ꯃꯤꯇꯩ ꯃꯌꯦꯛꯅ ꯆꯥꯎꯅ ꯊꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯅꯕ ꯁꯥꯏꯟꯕꯣꯔꯗ, ꯕꯦꯅꯔ, ꯕꯦꯛꯗ꯭ꯔꯣꯞ ꯑꯃꯗꯤ
ꯍꯣꯔꯗꯤꯡꯁꯤꯡꯗ ꯊꯥꯔꯤꯕ ꯃꯌꯦꯛꯁꯤꯡ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯑꯅꯤ ꯃꯩꯇꯩ ꯃꯌꯦꯛꯅ ꯃꯈꯥꯗ ꯊꯥꯅꯕ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯉꯥꯛꯅ ꯆꯠꯂꯝꯗꯕ ꯐꯦꯛꯁ ꯀꯥꯞꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯉꯔꯥꯡ ꯃꯤꯗꯜ ꯃꯌꯥꯏ ꯂꯣꯏꯁꯪꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯈꯜ ꯇꯝꯃꯤꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯆꯌꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯇꯩ ꯃꯌꯦꯛꯅ ꯆꯥꯎꯅ ꯊꯥꯕ ꯍꯥꯏꯅ ꯌꯥꯅꯈ꯭ꯔꯦ꯫ ꯃꯤꯇꯩ ꯏꯌꯦꯛ ꯏꯔꯣꯜ ꯂꯣꯏꯅ ꯁꯤꯂꯣꯜ ꯑꯄꯨꯟꯕ ꯂꯨꯞ ꯃꯤꯂꯜ ꯀꯪꯂꯩꯄꯥꯛꯀꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕꯗꯤ ꯂꯨꯞ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯂꯣꯜ ꯑꯃꯗꯤ ꯃꯌꯦꯛ ꯆꯥꯎꯈꯠꯅꯕ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯁꯤꯒꯤ ꯃꯅꯨꯡꯆꯟꯅ ꯂꯝꯗꯝ ꯑꯁꯤꯗ ꯐꯦꯛꯁ ꯀꯥꯞꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯑꯉꯟꯕ ꯆꯌꯣꯜꯗ ꯑꯅꯤꯔꯛ ꯊꯣꯛꯅ ꯐꯝꯃꯤꯟꯅꯗꯨꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 22ꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯈꯪꯍꯟꯅꯅꯕ ꯁꯤꯖꯤꯟꯅꯔꯤꯕ ꯕꯦꯅꯔ, ꯁꯥꯏꯟꯕꯣꯔꯗ, ꯕꯦꯛꯗ꯭ꯔꯣꯞ ꯑꯃꯗꯤ ꯍꯣꯔꯗꯤꯡ ꯑꯦꯗꯚꯔꯇꯥꯏꯖ ꯈꯨꯗꯤꯡꯃꯛꯇ ꯃꯤꯇꯩ ꯃꯌꯦꯛꯅ ꯃꯈꯥꯗ ꯊꯥꯔꯤꯕ ꯃꯌꯦꯛ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯑꯅꯤ ꯃꯤꯇꯩ ꯃꯌꯦꯛꯅ ꯆꯥꯎꯅ ꯊꯥꯕ ꯍꯥꯏꯅ ꯌꯥꯅꯈꯤ꯫ ꯃꯤꯂꯜꯅ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯞ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯐꯦꯛꯁ ꯀꯥꯞꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯅ ꯉꯥꯛꯅ ꯆꯠꯂꯝꯗꯕꯗꯒꯤ ꯃꯤꯂꯜ ꯃꯌꯥꯏ ꯂꯣꯏꯁꯪꯗ ꯉꯔꯥꯡ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯈꯜ ꯇꯝꯃꯤꯟꯅꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯃꯤꯂꯜꯒꯤ ꯈꯣꯡꯖꯪ ꯍꯦꯟꯅ ꯀꯟꯅ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯊꯧꯔꯝꯁꯤꯡꯒꯤ ꯕꯦꯅꯔꯗ ꯃꯤꯇꯩ ꯃꯌꯦꯛ ꯄꯤꯛꯅ ꯊꯥꯕ ꯅꯠꯇ꯭ꯔꯒꯅ ꯃꯌꯦꯛ ꯍꯥꯞꯇꯕ ꯊꯦꯡꯅꯔꯕꯗꯤ ꯐꯦꯛꯁ ꯀꯥꯞꯂꯤꯕ ꯃꯄꯨ ꯌꯥꯎꯅ ꯑꯊꯤꯡꯕ ꯊꯝꯅꯕ ꯋꯥꯔꯦꯞ ꯂꯧꯔꯛꯀꯅꯤ꯫ ꯏꯁꯥꯒꯤ ꯏꯌꯦꯛ ꯏꯔꯣꯜ ꯆꯥꯎꯈꯠꯍꯟꯁꯤ ꯍꯥꯏꯕꯗ ꯌꯥꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯤꯂꯜꯅ ꯇꯔꯥꯏꯅ ꯂꯧꯗꯦ꯫ ꯃꯤꯇꯩ ꯃꯌꯦꯛ ꯑꯁꯤ ꯂꯩꯉꯥꯛꯅ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯇꯨꯅ ꯍꯧꯖꯤꯛ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯦꯝꯑꯦꯒꯤ ꯊꯥꯛ ꯐꯥꯎꯕ ꯇꯝꯅꯈ꯭ꯔꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯄꯨꯂꯤꯁꯅ ꯆꯥꯗ 45 ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯑꯃꯕꯨ ꯇꯝꯊꯤꯅ ꯐꯨꯔꯛꯄ ꯌꯥꯅꯤꯡꯗꯦ꯫ DDAM ꯏꯔꯤꯜꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯥꯏꯑꯣ ꯑꯣꯏꯅ ꯂꯩꯕ SI MD ꯍꯅꯤꯞ ꯁꯥ ꯑꯃꯗꯤ ꯁꯦꯀꯦꯟ OC ꯑꯣꯏꯅ ꯂꯩꯕ SI TS ꯕꯨꯕꯨꯡꯅ ꯊꯥ ꯑꯁꯤꯃꯛꯀꯤ ꯃꯄꯥꯟꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯋꯥꯀꯠꯂꯨꯕ ꯋꯥꯐꯝ ꯑꯃ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 14ꯗ ꯀꯧꯔꯒ ꯋꯥꯀꯠ ꯑꯗꯨ ꯍꯟꯗꯣꯛꯎ ꯍꯥꯏꯅ ꯆꯥꯗ 45 ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯀꯩꯔꯥꯎ ꯃꯇꯤꯡ ꯃꯦꯖꯣꯔ ꯏꯪꯈꯣꯜꯗ ꯂꯩꯕ MD ꯑꯕꯗꯨꯜ ꯍꯀꯤꯝꯕꯨ ꯇꯝꯊꯤꯅ ꯐꯨꯔꯛꯈꯤꯕ ꯊꯧꯑꯣꯡꯕꯨ ꯗꯤꯁꯑꯦꯕꯜ ꯗꯤꯕꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ DDAMꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ DDAMꯒꯤ ꯑꯦꯗꯚꯥꯏꯖꯔꯁꯨ ꯑꯣꯏꯔꯤꯕ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯗꯣꯛꯇꯔ ꯀꯤꯔꯟ ꯌꯦꯟꯗ꯭ꯔꯦꯝꯕꯝꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯄꯨ ꯄꯥꯡ ꯁꯨꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯎꯕ ꯃꯁꯥꯒꯤ ꯍꯛ ꯐꯪꯗꯕꯗ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯂꯣ ꯑꯁꯤ ꯃꯤꯆꯪ ꯁꯪꯒ ꯂꯩꯕꯁꯤꯡꯒꯤ ꯑꯃꯁꯨꯡ ꯂꯥꯏꯔꯕ ꯃꯤꯌꯥꯝꯒꯤ ꯂꯣ ꯍꯥꯏꯅ ꯑꯅꯤ ꯊꯣꯛꯅꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ꯫ ꯉꯁꯤ ꯃꯁꯥ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯖꯗ꯭ꯔꯕ ꯆꯥꯗ 45 ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯨꯂꯤꯁꯀꯤ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨꯒꯤ ꯄꯥꯋꯔ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯛꯄꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯔꯥꯏꯠ ꯑꯣꯐ ꯄꯔꯁꯟ ꯋꯤꯠ ꯗꯤꯁꯑꯦꯕꯤꯂꯤꯇꯤꯁ ꯑꯦꯛ 2016ꯒꯤ ꯁꯦꯛꯁꯟ 7 ꯀ꯭ꯂꯣꯖ 4ꯗ ꯄꯤꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅ ꯗ꯭ꯌꯨꯇꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯃꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯌꯥꯁꯤꯟꯅꯕ ꯑꯃ ꯄꯨꯔꯛꯄ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯂꯣꯒꯤ ꯑꯣꯏꯕ ꯃꯊꯧ ꯇꯥꯕꯁꯤꯡ ꯍꯥꯏꯕꯗꯤ ꯂꯤꯒꯦꯜ ꯄ꯭ꯔꯣꯁꯤꯗꯤꯡ ꯐꯥꯎꯕ ꯂꯦꯝꯅ ꯄꯤꯗꯨꯅ ꯂꯝꯖꯤꯡꯒꯗꯕꯅꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯥꯊꯩꯔꯒ ꯏꯔꯤꯜꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯅ ꯆꯠꯊꯔꯛꯄ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡ ꯑꯁꯤꯅ ꯈꯪꯗꯕꯒꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯇꯥꯛꯁꯤꯜꯂꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁ꯭ꯇꯦꯠ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯣꯐ ꯗꯤꯁꯑꯦꯕꯜ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ MD ꯑꯅꯨꯁ ꯈꯥꯟꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯤꯡꯒꯤ ꯍꯛ ꯃꯥꯡꯖꯅꯕ ꯂꯥꯎꯔꯤꯕ ꯈꯨꯜꯂꯥꯎ ꯑꯁꯤ ꯂꯩꯉꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯇꯥꯁꯤꯟꯅꯗꯅ ꯂꯩꯊꯣꯛꯄꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯕꯤꯒꯗꯧꯔꯤꯕ ꯄꯨꯂꯤꯁꯅ ꯃꯤꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯨ ꯆꯩꯕ ꯇꯧꯕꯁꯤ ꯄꯦꯟꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯚꯤꯛꯇꯤꯝ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯈꯥ ꯇꯥꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ SI ꯑꯅꯤ ꯑꯁꯤꯅ ꯄꯨꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ RPWD Act 2016ꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯝꯄꯦꯟꯁꯟ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯑꯣꯏꯅꯥꯝꯗꯒꯤ ꯋꯥꯡꯒꯣꯏ ꯇꯥꯕ ꯂꯝꯕꯤ ꯑꯊꯨꯕꯗ ꯁꯦꯝꯕꯤꯌꯨ ꯍꯥꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯄꯥꯎꯅꯤꯡꯈꯣꯜ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯋꯥꯡꯒꯣꯏ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯤꯗꯤꯝ ꯂꯝꯕꯤꯒꯤ ꯁꯝꯅꯐꯝ ꯑꯣꯏꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯔꯤꯕ ꯏꯟꯇꯔ ꯗꯤꯁꯇ꯭ꯔꯤꯛ ꯔꯣꯗ ꯑꯣꯏꯅꯥꯝꯗꯒꯤ ꯋꯥꯡꯒꯣꯏ ꯇꯥꯕ ꯂꯝꯕꯤ ꯃꯇꯝꯒ ꯆꯥꯟꯅꯅ ꯁꯦꯝꯕꯤꯌꯨ ꯍꯥꯏꯅ ꯑꯣꯏꯅꯥꯝ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃꯗꯤ ꯑꯣꯏꯅꯥꯝ ꯅꯣꯡꯊꯣꯡꯕꯝ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯑꯣꯏꯅꯥꯝ ꯅꯣꯡꯊꯣꯡꯕꯝ ꯂꯩꯀꯥꯏꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯑꯗꯨꯗ ꯑꯣꯏꯅꯥꯝ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯆꯣꯡꯊꯥꯝ ꯑꯅꯧꯕꯤ ꯗꯦꯕꯤ, ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯣꯡꯊꯣꯡꯕꯝ ꯁꯣꯂꯥ ꯗꯦꯕꯤ, ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯪꯖ꯭ꯔꯥꯛꯐꯝ ꯅꯟꯗꯤꯅꯤ,
Nongthongbam Laikai Maira Paibi Lupki President Nongthongbam Tombinau Devi na Lusingduna Maira Paibi ki Lusingbi amadi Laikai gi Miyoi sing yauna lambi mayai da khona sakhi Athuba matamda lambi semu lambi sida heavy vehicle gari sing sakpi yaroi haba kholau kya su lauki hairi Oinam apun Maira Paibi Lupki General Secretary Songtham Anaubi Devi na phongdorakibada lambi esigi Pom oiribu oina constituency ki oinam khul nongthomam laikai tidim lambi di horaga Nambol Assembly constituency ki khul naurem ani gi marakta lairiba kilometer ahumlom sangba lambi gi saru asi sahi tara hena semjin bidabana phibam soktuna lakli Maira Paibi Lupna mari lenaba authority singda se tharabadegi komkut menbegi mongda nung khara saithoklamlaga amak tumina lesingkhre aduga lambi asida ayuk nungthil numidang naidana pulum kya puba gari sing yauna gari kya satpadi leptri khwaidagi nungaitri isok naurem amadi oina mamang laikai gi khulgi angang mahiroi singna school satpada laktaba yadaba lambi oibana nungju thagi matamdana laikho maduga atai matamdana urful thokpagi awaba mayongnari lambi phatabana misimina kya stokre urful ka hena thopana laikai gi miyoi singsu phi suraga phawba yadaba lok thungba yauna anaye kya yawre Maram sina Mars thasi ki manungda lambi asi simbidravadi lambi asi thingma yauna akan makhongjang kya sangsilagani haikena su pausna makhatana phongdurakli aduga hauskui nadi myam paus matang se lusinjarage masu myam pun anauba update ngaminasi